Ngasigi chawkhutlaba 21st century asida sijanariba technology amadi invention singasi ngasidagina sahi 400 ki mamang technology chawkhuttringai matamda miyoi amakakna predict tawkhi mahaki matamadugi invention idea singadu ubada ngasigi scientist singasi fawba ngaklibani hojik aikoina uriba photo asi 2009 da kapkhiba Imola hairiba Italian city asigi satellite image amani aduga hojik amu uriba photo asina year 1502 gi matamda Leonardo da Vinci na yekhiba Imola city gi image amakakni map ani asi adukimatik similar oi adubu masida aikoina khangningliba asina 16th century gi matamda aeroplane drone satellite ama fawba leitringai thoktringai matam aduda matau karamna Leonardo na aerial view map asi yamna accurate oina yeklamnibano haiba asini Italian painter Jacopo de Barbari hairiba misak asinasu year 1500 ki matamda Venice ki map ama yekhi mahakna yekhiba map adu asumna tawi asigumba map asidi awangba chingumba mafam amada kakhatlaga yekpa adumak yai adubu Leonardo na yeklamba map asidi Imola city asigi direct aerial view ni masi matamadugi miyoi amatagi wakhalna sagatluba ngamlaroidaba impossible imagination amani Leonardo da Vinci mingasi hektabaga aikhoi ayambana khangnariba asidi mahakna yeklamba masterpiece art Mona Lisa asini adubu Leonardo na puthoklamba idea kaya ama miyoi ayambana di khangnadaba ngasigi 21st century asida sijanaba invention kaya ama leiri masi viewers singna taba matamdasu angakpa ama fahongani ngasigi video asidagi Leonardo gi imagination power asi kayamuk sathibage haibatusu khangminasi marup mayambu DAshil 2.0 4Ever gi anoba video asida taramna oksari marup mayam Italy gi Royal Library of Turin da lediba masigi drawing asi Codex on the Flight of Birds hairaga khangnai masi icham chamba drawing amakhak nate masi pura lairik mapum amani masida various flying objects singi saktam kaya ama yektuna yauri Leonardo da Vinci na atiyada paiduna chatliba uchek singasi ubada uchek singasigi every movement khudingmak observe tawkhi 16th century gi technology leitringai matamaduda Leonardo na uchek singasigi body singasi matau karamna function tawi haibasida sahi kaya ama changna thijinki matamaduda mahakna khangba ngamki madudi karigumba any object amabu paihange paige hairagadi masida main oiriba asi ability to lift amadi control the direction of travel ani asini masigi matungda Leonardo na mahaki lairik asida miyoibana atiyada paiba yabagi machine kaya amagi design yeklamki adubu laibak thibadi mahaki invention idea singasi real life asida tasengna sabadi ngamkhide matamaduda technology leitaba amadi Leonardo gi imagination asi matamadugi miyoi singna gyan taba ngamdaba aduna suni hojik aikoina uriba drawing asi Leonardo helical air screw hairaga khangnai 16th century gi art asi ngasigi 21st century gi helicopter asiga similar oiri actual helicopter asidi 20th century gi matamda puthokibani Leonardo gi drawing asi Italy gi Biblioteca Ambrosiana library da thamlambani adubu 1795 ta Napoleon na France ta puraktuna hojik Paris ta leiri Leonardo na mahaki drawing asi reality da onthokpati ngamkhide adubu matamaduda mahakna masigi machine asida sijanagadaba part khudingmak amamamtang oina describe tawduna yekhi masida machine asigi pak chawba size phawba ningthina iri machine asi motor power na sijanagadaba nate masi completely human power sijanagadaba machine ni 2013 gi matamda Canadian inventor kharana Leonardo gi idea asibu follow tawduna helical air screw asibu tasengna sakhi aduga test phawba tawkhi helicopter gi matungda hojik aikoina uriba asina Leonardo parachute ni parachute ki credit asi France ki Louis Sebastian Lenormand da pikhi masigi first practical model asi 1783 da test tokhibani adubu test asi tawdringai sahi chahumuki mamangda parachute kumba posak amagi design tawkhrabani Leonardo gi masigi sketch asida pyramid shape ki object ama yawba asi aikoina uri aduga object asida miyoibana yalaga leiri Leonardo gi matung inadi masigi pyramid shape ki object asi Lenin gi fina sagadabani haina su iri aduga object asi sijanaraga awangba mafamdagi chongtharakpa tarakpa matamda asokpa yawroi haiba asini Leonardo masamna masida test tawkhibra tawdobra haibaduti record amata leite adubu year 2000 gi matamda Adrian Nicholas koba skydiver amana Leonardo gi idea si sijanaduna prototype parachute ama semlaga hot air balloon dagi chongthaki aduga Adrian tekta kaidana leimaida landing su tokhi
Photo asi amuk yengsi. Photo asi da yekliba sketch asi Leonardo aircraft landing gear ni. Ngasi dagina sahi chawha muki mamang chagol gari thongna rigi metamda gear system gi imagination puthoki ba haibasi angakpani. Masigi sketch asi amuktang yengsi. Sketch asi ngasi Italy gi Galileo Museum da leiribani. Masigi sketch asi na takpadi year 1470 gi matamda Leonardo na self-driving car gi idea asi puthoklamlabani haiba asini. Masigi details concept asi su masigi sketch asi da yauri. Technically masi car ni haibadi yaroi. Adubu masi matamadugi gear na chenba car ki model amani. 2004 gi matamda Institute and Museum of the History of Science ki director Paolo Galuzzi amadi mahaki timna Leonardo gi masigi model asibu reality da onthoki. Year 1486 matamgi Leonardo gi sketch asi amuk yeminasi. Masigi weapon asi kayamuk chawgadagi hairagadi masigi manakta lepliba mioi asigi size asi yengbiu. Leonardo's crossbow kauba weapon asigi drawing asi Codex Atlanticus kauba lairik asi da yauri. Weapon asida total 6 wheels amadi 39 individuals part yawgadabani. Leonardo da Vinci gi weapon asiga chap manaba exact small size da saduna 24 June 2015 da Milan Fort demonstrate toki. Crossbow asidagi hendoktuna Leonardo na masigi lithium weapon asisu design toki. Masi 33 barrel oiba matamadugi machine gun gumbani. Tasengna machine gun asidi 1884 da puthoki bani. Technically yenglabadi Leonardo gi weapon asi machine gun ni haibadi yaroi. Haibadi masigi barrel asidagi multiple bullet fire togde. Adubu 33 barrel asidagi same time da 33 bullet fire tobadi yagani. 16th century gi matamda asiguma machine gun gi idea puthoklamba imagination toba ngamba haibasi angakpa mind power amani. Masi nataba atopa weapon amadi revolutionary inventions idea kaya ama Leonardo na puthoki. Adubu matamaduda mahaki idea sing asi reality da onthokpadi ngamkhide. Hojik aikoina uriba sketch asi Leonardo fighting vehicle ni. Masi modern tank gi prototype ni haibasu yai. Tank asigi conical cover asi turtle shell dagi inspire oiduna yekhibani. Masigi conical tobasi metal protection oigani. Masina yeknabagi bullet sing adu reflect tohangadoribani. Tank asigi manungda total 8 soldier tongba yagani. Aduga 360 degree da unglaga fire togadoribani. Manungda tongadoriba soldier kharana machine asigi crank asi rotate towa mathau tai. Maramdi matamaduda electric motor asi thoktribagini. Aduga karigumba tank asigi lambida turel gumba leramlagana kamdoba. Problem asigi brilliant idea amasu Leonardo na puthoki. Masibu Da Vinci Bridge hairaga khangne. Masi self-supporting bridge ni. Irai laina pankhatpa yaba aduga turel lanthoklaba matung irai laina amuk sidokpa yagani. 16th century gi masigi genius idea asi kayamuk strong oibagi hairagadi ngasi su Prithvi gi mafam kayada Da Vinci Bridge ki prototype amadi working model kaya ama uba fangani. Year 1502 da su Leonardo na mechanical calculator amagi design su tokhi. Hojik aikoina uriba lairik asi Codex Leicester hammer koba lairik aduni. Lairik asi year 1510 da Leonardo na ikiba lairik ni. Aduga 11 November 1994 da lairik asi Bill Gates na auction da $30.8 million da leikhi. Masigi lairik asida Leonardo na Yeklamba diving boat ki sketch yauri. Masi hojiki submarine ki type ni. Boat asi wooden frame oigani. Aduga waterproof leather na cover togadabani. Boat asida miyoi nipan tongba yagani. Aduga makoina boat asigi manungda pangadoriba crank sing adu unglaga propeller da power pigadoribani. Aduga boat manungda tongliba crew sing adubu sor honaba boat asidagi asangba pipe ama ising matakta thingalakani. Masigi water lifting device asigi sketch asisu Leonardo gi lairik ta yauri. Masi mahakna 16th century gi matamda yeklam khibani. Drawing sing asi matamaduda mahakna kayamuk details oina yeklamba gi haibasi aikoina hojiksu uba fangli. Telescope ki invention asigi credit asi Galileo da pikhi. Adubu Galileo gi telescope asigi century amagi mamangda Leonardo na telescope kumba device amagi idea khanba haukrabani. Leonardo gi Codex Leicester hammer haiba lairik asida asumna iri adugumba glasses ama tha fawba zoom tawraga yengba yakadaba. Leonardo gi atopa lairik Codex Atlanticus da Leonardo na yeklamba thagi saktam ama yauri. Ngasi di sketch asida tha tangkhai amagi area asi khaktamak ngaihore. Masida sunatana mahakna tongan ba various mirror lens kaya amagi sketch yeklamba su thingnari. Tasengna Leonardo na telescope sakhibra sadabra haibadudi proof leite. Adubu mahakna telescope ki idea amadi khallaga mahakki lairikta
ꯗ इरम्मी हाइबसिदी प्रूफ लेरी मसीदसु नतना महाकना मिरर लेंस सिंग असि सिजनदुना बर्निंग मिरर साबगी आइडिया सु पुथोखी मसीगी डिवाइस असिदा कॉन्केव मिरर असी सिजनदुना सनलाइट असिबु पर्टिकुलर एरिया दा फोकस तोहनगदोरिबनी मसीगी मतिंगदगी इसिंग हिट तोबा इसिंग साहनबा यागनी नकल अमरोमदसु रिवोल्यूशनरी इन्वेंशन सिंग असिदगी हेंदोक्तुना अखोई मियोइबगी बॉडी पार्ट्स सिंग असिगी डिटेल्स ड्राइंग कया अमसु लियोनार्डो ने येखी मेडिकल इक्विपमेंट निंगथिना लेत्रिबा 16th सेंचुरी मतमसिदा लियोनार्डो ना अखोई मियोइबगी ब्रेन आइस हार्ट इवन इंटेस्टाइन सिंग असिगी इन डिटेल्स ड्राइंग कया अमा येखिबनी पोक्ट्रिबा आंगांगसिंगना ममागी पुकमुंगदा मतौ करमना लैबगे हाइबगी डिटेल्स स्केच डायग्राम फावबा येखी 1469 दगी 1518 फावबा असिदा लियोनार्डो दा विंसीना मैन्युस्क्रिप्ट तरा इखी मसिदा मसिंग थीबदा वारगदबा यामलबा फ्यूचरिस्टिक कॉन्सेप्ट कया अमा याउरी अखोइगी ह्यूमन हिस्ट्री असिदा लियोनार्डो की कंट्रीब्यूशन असी कयामुक चावबगे हाइबसी वीडियो अमदा पुलप कंपाइल तौबा हाइबसी ओइथोक्लोय मरम असिना व्यूअर्ससिंगना लियोनार्डो दा विंसीगी मखा ताबा वीडियो पांबिरगदी कमेंट तौबिरमु मयामगिदमक्ता पार्ट 2 पुजरके।